Hiyangaigi nini panba Ningol Chakouba Numitta Thabal songdanaba inat yokhatpa luptin EYOL na akanba section wa thamkhibadu thausadana wangu laifam makha lekaida Thabal Chongkhibaga mari Leinana Meira Paibi Amadi inat yokhatpa luptin EYOL ga punna Faminnaduna wari sanaraba matung Wakhal Taminnakhre hairi inat yokhatpa luptin EYOL gi General Secretary Mayengbam Dananjoy na paumisingda phongdokkibagi matung inna Ningol Chakouba thauram asi masin maupagi yamna maruoiba thauram amani Thabal songba haibasi culture gi saruk amani kanagumbana mafam matam yengdana Thabal songningi haiduna pangsongda songba yaba nate ngasi wangu laifam makha lekai gi ima singa punna Faminnaduna Wakhal Taminnakhre matung tarakpada amuk hana tawdanaba ima singna pautak pigani haina thajaba pirakle Leinana musician sing sound amasung light ki chilinau sing naso mafam matam sadana Thabal hairakpada hekta yabi kanu haina mahakna makatana phongdokki